Campa scheme gi Matangda Nongmagi Oiba awareness program Pangthokkhre hauzik malem asida umangi saruk kaya mangshilakpaga loinana mahausa gi khalda miyoibada akaiba chawna pirakli mangsilakliba umangi lam amadi saktam masibu ekhoi miyoibana umangbu miyoibagi thawaini khana nungshina seba tawba ngamdrabadi umangi saktam kanba ngamloi haina DFO Chandel Dr. Naurem Munal Maitaina fongdorakli Wafam Singasi Chandel Forest Division Chandel na Sinduna ngasi Nongmagi Oiba campus scheme gi matangda community participation in conservation of forest resources and sustainable livelihood haiba hiramasida purum chumnang community hall da pangtokhiba thoram amada thoiba mitunglen oina saruk yaraduna fongdokhibani thoram aduda mahakna makha taraduna hai hauzik malem pumbada world environment day ga mari leinana Malengi tongan tongan mafum kayada uwa kaya thari aduga amaromdasu uwa yanthatpagi changsu noma gi hengalakli hauji ekhoina thariba uwasi yaliba uga yengnabada thazaliba uwasi chada amakhaktani aduna u thaba matamda ekhoida mathau tariba udagi hen thase u haibasi sizinabagi mathau taba hiram kaya leibana thaba amasung hinganbasu darkar oi loinana ekhoi puna wasak lominaduna khongjong jongshina minanabagi matam oire masida forest department khaktana ngamloi praja section khudimagna su saruk yaminasi haina su appeal tawrakhi amarom dasu leibaga sida forest kanana bagi damakta lo amadi ekaya leiri adubu lo ngakadaba praja ekhoina lo indragadi punamak arembani tawbadabu praja ekhoina lo ama leiri habasidi kawridabani maduna tragadi khudong thiba kaya nanglakpasu yai Chandel da flora marang kaina fanglabasu fauna gi fibamdi yamna sokli masi traditional hunting nasu achoba role lauribani asigumba lona yadaba asi tobiganu hunting toba amadi forest fire nasu umangi chang yamna manghali loinana aikhoina thazariba uchara sing asi hingnabagi changsu yamna namely masi hinganabagi community participation asi yamna mathautai aduna awareness program asi pangthokchabani handak pangthokadariba humra tare shuba ban mahotsawa week asida Chandel district ta uchara lakh amaga lisintara amadi chahi asigi oina lakh aniga lisingkun manga thanaba amadi yenthoknaba panam thamli basida su miyamna punna saruk yaminasi haina appeal tawrakhi RD David Vice Naga Hona haikibada forest kanbada village chief sing amadi village authorities sing ya choba thodang lei community participation haibasi department adabu praja sing da hakthingna thabak tawhanba dubuni forest haibasi prajagini maramasina forest ngakpasu praja sing gi daita oigedabani PS ngamrung anal honorary wildlife warden chaldena haikibada participation haibadi mapu oiba haibani forest ngakpa yaushindana mapu oiba yaroi akoibagi forest pu Kananaba forest department asu maruiba sentok leiba hidak kananaba karanaba uchara sing thabiu hawjiti channel gyan taba lamdam ama oiri ngasigi miyam asina aikhoi puna forest ngakani haibagi wasak lauraba ni haina miyam thamlakhi ngasi pangthokiba thoramaduda athoiba mithunglen oina DFO Chandel Dr. Naurem Munal Maitai thoramapu oina chief purung chumbang village Khang Donrak Chothe amadi ikai khumnarba mithung sing oina RFO Chandel and Dipa Vice President Naga Hoho Chandel RD David Voice amasung honorary wildlife warden PS ngamrung analna sarugyakhi